Mareibak damak Kuki Khutlai 5 shinggi makhutta Thawai na Pontha Pikhraba Takhellambam Manoranjan gi Hakchang Kangleipak Phiral na Kuplaga younaba Pubiraku haina mahakki apokpi Bipin na phongdorakli Irang asi thokringai gi mamangda school van tawduna Puramba Phales district ki Thiam Konjin Samanjingdagi Takhellambam Manoranjan ngarang kangsuk ta thokiba laibak thiba thodokta Kuki Khutlai 5 shinggi makhutta lekhidavane Misi asiga mari lenana lekhidraba Manoranjan gi apokpi Bipin na Paumisninga unabada hai mahakki masanupa asi me ahumdagi hauduna tholakliba irang asida Manipur kaiba yaroi haiduna khul ngakpa thokibadagi kangsup chingda leikhrabane haujikti Mareibak damak Thawai thakre mamangdasu Masagumba kaya Mareibak damak Thawai thakre makhutta nasu kaya ama thakigane haujik mahakki masa asi leibaki oikhrabane miyamgi apambagi matung inna makhutta ba thabak tawgani haiki amaromda leikhidrabagi loinabinasu misi asida pendabagi warol kaya leingaki mafamda phongdorakli aigi sagumba kaya masing khangdana siba na bathue tungda so aigi sagumba kaya siba na bathuo kanda Manipur se shanti lakhi gadage haibase ai hangjaninge aduba ai hauji ichaje mayanggi damakta ma Thawai thadokhrabani na aigi ichagi Thawai yaudraba Hakchang do ai bama aina aigi ni haiba ai pamdre ai leibak mayam punamak saksam punamak ai kairoi lekai iramdam sigi mayamgi apamba do adogi matungina ai sacharage ai mayanggi ayabadugi matungina ai madugi makapona ai hingjarage adu isagi ayeng basadu badi ima leibak pirana kupiramu ai basi matangdi ayeng kupiyo ai basi maizaraga ai kasigi da koi biamdagi bidai logsari nangi nasana suda thobadi nang chin nang kaidau laini nang nangi nasada nang kaino tawbang matamda igi sumaina igi buroi bagi sumai tawbang matamda ai PNG ko imale baki damakta nang katholo adu da ai PNG ai kai sudai ni ngai leijade Nakalamaramda misi asiga mari lenana ngasi Thiam Konjin Waithau Sajin Palak Sanam Sandrok Khanarok Langdum amadi Kairaugi Maira Paibi Singi apunba mifam ama leikhidraba Manoranjan gi Thiam Konjin da leiba Yumda pangthoklaba matung JSC against the brutal killing of Takhellambam Manoranjan semkibaga loinana waref kaya lauke waref singa dudi Unified Command gi chairman asi Manipur gi chief minister da mapung fana khudakta sinagadavane central government amasung Kuki narco terrorist ki marakta leidiba suspension of operation su asi khudakta withdraw tawgadavane central government na Manipur da sanariba divide and rule policy khudakta lepkadavane Manipur da khudakta NRC sana hangadavane Kuki narco terrorist na thani pal chupna maitai gi mathakta landarakli ba asi state leingakna lanthengnaba ngamloidaba oirabadi khudakta pham thadokadavane mathau dinthina tawdraba central forcing khudakta halhankho aduga state asibu ngakliba state force da ahenba pangal piu demand sing asi phangdriba fauba JSC na athoba Takhellambam Manoranjan gi Hakchang lawdaba amasung Manipur pumbagi CSO sing amadi miyam ga loinana akanba khongjang sangsinba haibana singba warip sing leingakta thamki JSC na thamiba wafam sing asi akoi gi leiriba paliba lenga asina thabak oina pangthok tri fauba akoi leigidraba akoi gi rebak ki damata kathop ki graba ti Manoranjan singa asi ki asi baksang se koi log giroi amadi akoi gi Manipur da leiba civil society organization sing tanara kanda akoi akan ba khongjang aibadi akoi ban tawba haina akoi lemna jare masini akoi na JSC gi makai digi miyamna thamjari ba wafam